Manipur Police amadi Central Force ke apunba khutpu amana Imphal West District ki Sengmai Police Station no konba awang posangbam khulen maning lekai de leiba yum amada red chathabada lona thingkhraba Lalhoulup Kykl ki member charuk lotuna leirambadagi Phagatpa Ngamkhre hairi Thodok asing ase yuk angan bapung ahum rom chaba macamda Imphal East ki SP amadi Imphal West District ki SP anigi combined team atuda Marisuba Sam Rifles ki Kalam 2 CRPF ki QAT team aniga loinana Executive Magistrate ama yauna thiba homba ki thabak chathakibada khul adudagi khundongbam Raguchandra cha yangkai thoi apokpa lekhidraba KS Ningthemjau gi chaksangda phamung thaba ka amada KYKL gi member charugadu lotuna leirambani hairi Combined team na Phagatpa KYKL gi members sing adu lamlai PS na konba tumukhong awang lekai digi waribam ibomcha atopaming Sudir chai kuntra taruk apokpa W Manjor Tumukhong mayai lekai digi oinam naucha chai kungataruk apokpa O Biren Saizang awang lekai digi yumnam Amit Kumar atopaming Tomchen chai kuntra nipan apokpa Y Ibohanbi Mayang Imphal PS na konba Mayang Imphal thana dagi Moirang Them Boy chahi niphomathoi apokpa lekhidraba M Nimai Pasoi PS na konba Sairem Khudagi Sandam Roshan chai kungamari apokpa S Ratan amadi Tharoijam mayai lekai digi Tharoism nanau chai kungamari apokpa lekhidraba TS Ibomchani hairi Phagatpa Meeoi sing asi police na wahang pahung toroba matungda makhoi KYKL gi commander Lakishan alias Birgit alias Ibomcha koba Meeoi amagi makhada thabak tobani haiba khangba ngamle loinana makhoi taruk asi Lakishan na luchingduna kuki militant sing mayok nabada saruk yakhi hairi makha tarakpada makhoi na haidorakpadagi makhoi na leidiba ka adudagi nongmeida hapnanaba scope lens ahum kapa yariba AK gi SLR gi amadi .303 gi rifle maru amamam yauna tube launching gi MT case ama atai polam kharaga amadi angoba machugi Maruti 800 registration number MN01S 7207 Phagat ki haina police ki paun hairi Phagatpa KYKL gi member taruk amadi polam singa konana Sengmai police station da sinaka bagelwenana Imphal East District ki SP da KYKL gi leader amadi leifam gi pau su pikre hairi Paugi matungina Imphal East District ki wangkhaida commander adu fanana bathi bohumbagi thabak chathaki adubu KYKL ki commander adu mafam adudagi nanthokutuna chain kre hairi su moto case ama lokhat ki baga loinana makha chaba action lokhat pa hokre hairi nakalamrom da August kungamari da Imphal West District ki koktrukta nongmai kamna bagi thongdok tu chena bani haiba Meeoi manga police na Phagatpa Ngamkhre hairi Phagatpa Meeoi sing adudi Pukhrambam Benit alias Amar Chaitara Mapan Longjam Momocha alias Visal Chai Kuntra Mari Thokchom Loyasana alias Yaiphaba Chai Nipumathoi Wangkhem Dilip Chai Nipumanga Ningthauzam Ibomcha Chai Nipuni Makhoi gi mathakta ain gi oiba legal gi oiba thabak sing lokhat kre hairi